Imphal City manungda haukiba chahi Englishingani taramapangi December da footbridge ahum sakre. Hairiba footbridge sing adudi Bir Tikendrajit flyover makhongda ama Kanglagi nongchup thangba gate ki Governor Road ki paringda ama aduga Kaisampat Airport Road ta amagani. Adubu khongna chatliba Meeyam na footbridge sing asida lambi lanthok lansin tawbagi mahutta gari chinkhaba lambi singda lananaba aduma khotnari. Heeram asigi matangda PWD gi Additional Chief Engineer su oiriba Project Director Yumnam Joy Kumar ga akhanana unaba amada footbridge sing asi lambi lanthok lansin tawbada hena khudong chanabagi gidamak sakhibani. Lambi gi laibak thiba thodok kayada miyoibagi mamal yamlaba punsi kaya mangnabagi achoba maram amasu oiri. Maram aduna Meeyam na athuba pamlibani haiduna gari marakta lambi lanthokbagi mahut footbridge sing asi sijinnabagi haikhi. Sorok si lan nang sibaya habasi khangna dum magi la leba dubu magi ignorance to later so or maybe like he has certain mat to kan lan thok ning ba lairam bai adu mayam da by habit adu habit me adu hongan na gi damakta koi median je thingjil kan to ensure their safety, to ensure that the fatally even if one life is safe, that's a big safe because we cannot create life adu gi wakhlon makha da koi ji median thingjil kan da footbridge adum lalal la ani hani hai ta Nakalamuromda, lambi gi nakal da semliba khong lambi singda potfam famjiliba amadi pochei thangdoktuna yoliba singi matangda palladuna Joy Kumar na lambi gi nakanda semliba khong lambi sing asi potfam famjinba amasung pochei thangdoktuna yonba asina khongna chatliba meecham Meeyam da khudong chadaba kaya mayokna hali. Heeram asigi matangda mari leinaba police PWD power amadi PHED gi official singna punna thabak lokhatminaba changi. Athuba matamda Imphal City manungda lambi pakthokpa Inter-district road sing Semgatkhiba chingba chokhat thorang kaya amasu paikhatnaba sem saduna leiri haiki. At least koi Imphal gi mayon swai di kayamba we have addressed some of the most of the glaring road safety issues koi address tori haitare and we are still planning ahead matung da koi tonglo mayam hotnari samna haida koi anoba project mayam lokul lakanda tel flag koi haure haitare ko adu mamangi da madu koi funding amo laitana tawbani adu koi handaki jagi funding da hape the Manipur University koi honorable CM na jam kana promise to ramba Manipur University ta di madu tham da dum action ahum mari thoe the madu that's the one of the solution koi foot over bridge ma pibam to ena khali so mai dog dana koi singjamai bazar gi da su I think we need a foot over bridge so mai we are studying hai tare constantly kan tori aduga smart city gi ju moi tonganba concept lei mane aduga moi ga tie up tong na rakanda like where we can assist them or where they can assist us punna thabu se tawminna ba dum changjel li hai batare Meeyam gi khudong chanabagi gidamak leingak na thamliba footbridge sing asi sijinnabiduna lambi gi khudong thiba kayadagi ngakthoknaba hotnaminaba mathau tari. Meecham Meeyam nasu wakhal taminaduna lambi gi chana kanglon sing ningthina ngakpa lamdam ama haibadu ohenbagi matam adu oire. Manipur da laibiriba parja singjina ko kitang gyan taba watpa haitare kainoida mathakta lalaga chatpaga makhada chatpaga gari na thengani khanbagi kokta kitang khandaba watpadagi Meeyam sina athuba lanthokpa pambadagi makhadana ayam chatnabani haina ina lauje gari mayam kanna thorakpani na adi siba ji kuibanate khudong thiba haji natra aduna si mathak sida si sabi baje yam phayam nungai si mathak ta kar sapajina yam ra safe oirani kaimda so gari na so kani haiba leiraroi aduna sida hakchang chu phani se ka khatladi soidana aduna hakchang chu phaba punsi ju safe oiba aduna sida adum chatpana phai khalle makha chapaje chalaning de baduna mathak sida dum ka haninge bala tholan jinje aikoi mioi kya ga adaga leiriba department ga mari lenba mi kya ga wari sarapa matam masida life si yamna precious oi amuka hena recreate toba yade haibigi gyan taminaba adaga self awareness asina aikoi gi masigumlaba accident natraga lambi lanthok lanji toba matam sida thengnariba awaba myam asiki measures oi bagi self awareness haibasi khaktini haibigi pau kaya so akoina phangrak le paudam jariba video journalist thangjam rolibin ga loinana blessing yang mai Chom TV News Imphal.